ngasi numida wairam phongkiba tungan Manipuri sifongsinga masum thokiba thawdo wathoksingi maruoibi I pausing khongasaraga Manipur top channel gi maikedi mayamna thamjaram gi ahanbada wakat mifam lainganam yeng sangbirataba pende hawkiba March thada pangthokiba taraganiti suba Manipur Legislative Assembly mikhalga mari lainana wangjing tentha AC gi manungsanwa tentha da laidiba BJP worker oiba imungsingda INC gi worker singna phuba saiba petrol bomb langsinba thang yan bamadi yum gi polam kya mai thadopibadi gi hauji awana nangliba imung singda lainga ki maikedi gi kariguma miyang amata sangbiraktabada pena ba phongdok turanga si tentha khongbalda awana asu apanamadi atek akai nanglaba imung singi miyoi kya no wakat mifam phongkhre wakat mifam adura tentha da board ki damak yum mai thaba yaningde tentha da board ki damak mi thang yan ba yaningde haibna singba play card kya so paina khi haidi atopa paw manamo private school da angang thakibana lenga ki school si tharakpani Premchandra Saiton Gram Panchayat Ward number 1 2 amadi 3 gi miyam sinduna kumbi kendra gi MLA S Premchandra Yakhre Saiton Kaithel da lebi ibudau santhong apan bi community hall da pangthok ok gi thoram aduda MLA Premchandra hai private school da aigi isa isu thakibadigi lenga ki school kya si tharakpani aikoina private school tamhaliba angangi miyamna karambano lenga ki school tamhaliba singna karambano miyamno haibadu aikoina fazana nainaba ama mathoktai masi thoktana ba MLA ama oina sapsawa thodang lawgani kendra sigi miyamna su mateng pangmina duna punna samina saiki aikoi karigumba thaba ama tawrabadi minamba oidaba thabak haibadi huran chinti tawumsi masi tawrabadi aikoi khara wagani kendra sigi sokwa thorangi thabakta aina thamoi singna tawgani masi tawbada miyam yaudravadi MLA khaktana yade aduna primary school digi horaga high school amadi secondary college thak pawbagi lairiba lainga ki school kya fagat hanwada laikai gi yumthong kudingi mi okundagi tadana school management committee amadi school gi development committee singna yausinduna puno khadamina basangi hainasu mangna makha tana phungdoki haidi makasa tarak poina to papa mana Boris Johnson na mangjona na laukthokta khongsat amada gift laktuna Zelensky ga unakhre UK gi Prime Minister Boris Johnson na mangjona na laukthokidaba khongsat amada Ukraine gi capital gift thunglakhiba ga loinana Ukrainian President Volodymyr Zelensky ga hakthingan unakhre haina Ukrainian official singna laukthokre pausna hai UK de laiba Ukraine gi embassy na lusingba ani eduna Ukraine gi capital background masa gi maramdagi phiral ga loinana table amada mayoknana phambagi mami ama Twitter da thagalakhi MBBS sina surprise haina thonba caption ga loinana photo du tweet tarakhi member tarai spokesperson amana phongdokhibada UK gi Prime Minister na financial amadi military aids ki anauba package ama semnaba mongjonuna laukthokta khongsat ama sejinare haki spokesperson asina makhata na hai Prime Minister sina Ukrainian miyamda amata oibigi wakhalon adu utpaga loinana President Zelensky unaba Ukraine sakpane haki UK na Ukraine da tawgadaba long term support ki matangna khanabaga loinana Prime Minister na financial amadi military aid ki anauba package ama semgani Boris Johnson ki khongsat asi mahakna Ukrainian force ki damak anti tank amadi anti aircraft weaponry amadi suicide drone yauna million sama UK military assistance ama laukthokraba matung nongma leiragani hain supaus na makatana phungdorakli makasa tarak poina to pawamna Pakistan gi anobo Prime Minister hayeng khalagani ngasi pharmacy gi damak mirep se pisilagani Pakistan gi hanagi Prime Minister Imran Khan bu masing yamba kangbu sawatli haibadu ngarang leba dugi National Parliament bot launa khibida maithi bidigi Imran Khan pham takre member samga kuntraga mari leba parliament aduda mahaki mayokta member samaga kuntraga mari da vote piki amasum tehrik e party di vote pinabada yaukide masita maram moiraga leba adugi anobo prime minister khanbigidam phamasibu pambasing makoi gi merep sesi pisinana ba khankhibani Pakistan gi parliament prime minister amana no confidence motion maithi kibasi machine ahanmani haujuk leba aduda post asikidama kana na mirep se pisilakadagi haibadu ngasi khanglagani mirep se pisinmagi aroiba pungja nungthal pung ani faubani hairi haina pausina supalakli amaromdana
Sri Lanka postagi mamal hengatpagi mayokta miyoi lising kiyana protest tokre. Sri Lanka hauzik sel thungi awaba mayoknabada natana postagi mamal khangwang wangkhalakliba sigi mayokta leba adugi miyoi lising kiyana protest tawduna kulaw lawtun rally satkhraidi. Leba adugi president Raja Praksana leba aduda hauzik oiriba phiyomgi matana awang mathakki mifam pangthoktuna khanakre. Hauzik suleba aduda saba phangdabigi awaba kya mayoknare haina agency ki paunusu haidi. Amaromdana Pakistan masa terrorist anifare masing yamlabu khulai phangle. Jammu Kashmir gi Bandipur dagi security na Pakistan masa Laskar i toibagi terrorist anifare makhoi dagi makal makake gi kusu khulai phangle. Makhoi dagi phangkiba khulai sing adugi manungda sinana saba pistol ama AK rifles ama kapu yariba maru amadi grenade yawi haidi hena pausna phongdorakli. Makasa tarak poina topa paw mana say taragani pan gi angang singda precaution dose kapa hokre amasum covaxin amadi covaxin gi mamal handakre. Covaxin amadi covaxin mamal khangan handakre leba sigi oina ngasidagi ahanma dose ki da kapraba say taragani pan angang sing thama pan surabadi ngasi private center singda anauba dose kapa hokre. Amana Serum Institute amana Bharat Biotech sabu COVID-19 vaccine Covaxin amadi Covaxin gi mamal khangan handaduna dosta lupa saniga kunga mangada lekre masi campaign ni sigi managing director singa sarkar ga khanraba matungda hana pirama mamal digi khangan handaduna lupa saniga yankhai da lepkhibani haina pausna phungdurakli. Amarumdana Guwahati the Commonwealth Parliamentary Executive Meeting pangtokre. Assam na hanbo ina yumbu oiduna Commonwealth Parliamentary Executive Meeting Guwahati the pangtokre. Meeting adu Manipur yawn awang nongpoki state kaya saruyaki. Meeting adu Lok Sabha gi Speaker Om Birla na hawdokibani hanis paus na phungdorakli. Loisilakpo ina to papaw mana MBBS Tambada Gov.School tamlakpa maheiloi singgi chada 7.5 reservation touba madras high court na Yakhre. MBBS tamnabagi state government ki apun basit ki chada 7.5 ti government school tamlakpa maheiloi singgi reserve touba madras high court na yai Yakhre. Tamil Nadu gi assembly na CM ki di Tamil Nadu admission to undergraduate course in medicines amasum dentistry Indian medicines and homeopathy on preferential basis to students of Government School Act 2020 gi section 3 gi matungina apun basit ki manungda chada 7.5 ti Government School da class 6 gi 12 fawa tamlakpa NEET qualify tawraba maheiloi singi reserve tawgun haina piri. Hairiba law si Government School gi maheiloi singa private school gi maheiloi singa medical entrance ki result khenaba yamna lairibadu karamna leheludabagi haibadu yengsinanaba semba retired high court ki judge amana chairman oiba commission amagi recommendation matungina semkhibani. Law si Tamil Nadu assembly na pass tawraba matungna governor gi asset khangdana leibana maram moiraga MBBS amadi mari leinaba undergraduate course sing the admission tawbagi matam laisilaktabadagi state government medical entrance ta chada 7.5 ti NEET qualify tawraba government school gi maheiloi singi dama reserve tawgani have order du singaduna madras high court ta private school da tamlakpa maheiloi singna tharakpa tongan writ petition sing punna taraba matungda takiba order ni hainisu pausna palakli. Hairiba Madras High Court ki order sina Tamil Nadu gi assembly na pass tawraba law sina government school sing da admission tawbagi sang yamna hengalagani haina thajanari. Manipur da so siguma law si semgalagadi maheiloi singi government school tambagi sang yamna hengalakani haina thajanari. Aduga haujukuina di mem paw si matang sa lusinjarage amasum pathoksagi du soikiba lankibi yarosum yamna ngakpigani. Matam gi oba maroi bi paw sing su mem da lepa leitan update pizara kaina channel sige mekedi ki thamjari and thank you.